Thobal Police Station gi manung chanba Thobal Okra Maning Laikai da leiba B0MB Babu Singh chahi 34 apokpa laikhidraba N Achau Singh gi Yumgi gate ta masak khangdaba singna hand grenade ama Thamlamle hairi loinana yumlakta bom thanambagi mayokta miyamna wakat Meefam su Famkhre paw asina hai special contractor B0MB Babu gi gate ta bom Thamlamle haiba asi ngarang anganba ayukta Babu gi mayambana Pung taruklom tabada Yumgi akoibada amadi thongalda wai sitpada thengnarakibani hairi bom laire haiba khangnarakpadagi Thobal police ta paw piduna police ki team laklaga bom adu lokhatkhre hairi nakalamaromda yumlakta bom thanambagi mayokta yaningdaba phongdokduna laikai gi maira paibi amadi miyamna okram kaithel gi community hall da wakat Meefam Famkhre wakat Meefam aduda micham miyamda akiakhang piba yaningde Yumlakta bom thamzilamba yaningde amadi we condemn keeping bomb at local houses haina thaba placard singsu sizinaki B0MB taba bo hairiba imung asigi gate maktada adugumlaba tamthiba yamna kiningai oiba siba yaba adugumba bom ama thambirami hairiba pot asi aikoi leiriba praja haibadi Thobal Okram gi oiba praja khuding mangna masi aduki matik nuai jade fully akoi condemn tawjai maramdi hauji asuk yamna waraba aikoi amana ama wabada hainingai laitana leiraba marak sida adugi mathakta amo aikoi praja jingji kanana kari haibasi karomda chalaga aikoi kaidawjige na waringai mathak aduga irang sina maram oiraga Meefam mipun marak sida adagi misi mina asoiba arangba mayam sina thallaba marak sida sumaina yum amada adusu yum siju mi yamna kungba jaga amada sumaina khangawdana hairiba bom asi thamambaje aikoi aduki matik yajaningde hairiba thambiramiba misak or hairiba loop ase siju yaragadi imung asida kari maramgi kaidobagi no haibado sengtokpiyo aduga laibiriba organization sing CSO sing aduga laibiriba loop or aikoi government na su hairiba pose aduki mati masi yam thina jugo chadaba adugumba yam nungaitaba thawdo ama oibana maram oiraga masi punna thiminaraga hairiba miyo ase karigino kaidobagino haibaje langlang lanjing tawbibaga loinana aikoi hauji aikoi gi khungi mafam sida natana atopa jaga da su sigumba extortion gi oiba thabakse tawbidana ba haibase aikoi okam maira paibi amadi laikai khungi miyam punna masi yaningde haibase ju thamjari aduga marak sida hairiba hauji thambiram liba adugumba tada asi hauji choknariba lan haibadi kuki amasung maitei ani gi landa mahak asi mahaki oiba port aduga mamanaba masung mamanaba jingdagi mahakna wairuba adugumblaba gari yam khraba property mayam ama chuchampurda hauji chuchampurgi kangbuda lehubuna maram oiragana hairi misak asi miyamgi paisa tonba adugumba awaba misak ama oidana su leiri haibase aikoi okramgi oiba praja miyam amadi ima singnasu khangaga leirba wafamni masaisida kari maramgi damakta kaidobagi karamba ground da karino haibado athuba matamda sengtokpirao aikoi yam nungaijade sing saging amana sengkok manghanbagi thabakse sinbiragano isa apaba abdu ada haibagi pot wa amatan nachade hairiba posi fully aikoi condemn tawi haiba wafam se thamjade